ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤ ꯁꯨꯃꯥꯏꯕ ꯈꯤꯂꯦꯟꯒꯤ 6ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯒꯤ ꯃꯃꯥꯡꯒꯤ ꯁꯔꯨꯛ ꯇꯥꯡꯀꯛꯇ ꯂꯨꯋꯥꯡ ꯃꯥꯏꯕꯅ ꯄꯨꯔꯦꯟꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯃꯈꯜꯒꯤ ꯁꯥꯎꯝ ꯑꯃ ꯐꯥꯎꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯨꯋꯥꯡ ꯃꯥꯏꯕꯅꯁꯨ ꯆꯤꯡꯅꯃꯟꯈꯤꯗꯨꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯄꯨꯔꯦꯟꯒꯤ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯂꯨꯋꯥꯡ ꯃꯥꯏꯕꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯝꯃꯤ꯫ ꯃꯥ ꯃꯁꯥꯃꯛꯁꯨ ꯄꯨꯡꯉꯛ ꯉꯛꯆꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯅꯦ? ꯅꯨꯃꯤꯠꯇꯨꯗ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯗꯤ ꯃꯥꯅ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯨꯅꯕ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯅꯍꯧꯅꯅ ꯃꯇꯧ ꯀꯔꯝꯅ? ꯐꯩ ꯑꯩ ꯃꯥꯒ ꯑꯊꯨꯕꯗ ꯎꯅꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯂꯨꯋꯥꯡ ꯃꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯆꯤꯡꯅꯕ ꯈꯔ ꯂꯩꯈꯤ꯫ ꯌꯨꯝꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯃꯥꯏꯕ ꯑꯇꯩꯁꯤꯡ ꯑꯗꯨꯗꯁꯨ ꯂꯨꯋꯥꯡ ꯃꯥꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯃꯨꯟꯅ ꯇꯥꯎ꯫ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯑꯆꯝꯕ ꯊꯋꯥꯏ ꯅꯠꯇꯦ꯫ ꯆꯍꯤ ꯌꯥꯝꯂꯕ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯑꯃꯒꯤ ꯁꯥꯞꯇꯒꯤ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯃꯄꯨ ꯃꯅꯥꯛꯇ ꯌꯧꯕ ꯉꯝꯗꯕꯗꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯋꯥꯕ ꯄꯤꯗꯨꯅ ꯂꯩꯔꯛꯑꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯈꯜ ꯑꯃꯅꯤ꯫ ꯊꯋꯥꯏ ꯑꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯅꯧꯕ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯐꯪꯉꯔꯣꯏꯗꯕ ꯊꯋꯥꯏꯅꯤ꯫ ꯃꯗꯨꯅ ꯃꯥꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯊꯋꯥꯏ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯇꯝꯊꯤꯅ ꯑꯣꯠ-ꯅꯩꯕ ꯑꯃꯗꯤ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯄꯤꯕꯨꯡꯅꯨꯡ ꯑꯗꯨꯗ ꯅꯥꯎꯄꯨꯔꯤꯕ ꯇꯥꯏꯕꯪ ꯃꯐꯥꯎꯅꯔꯛꯇ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏꯕꯨ ꯊꯋꯥꯏ ꯑꯁꯤꯅ ꯆꯥꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯅꯍꯧꯅꯅ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯑꯃꯨꯛ ꯈꯣꯡꯗꯥꯔꯛꯄꯗꯨꯅꯤ꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯑꯁꯤꯅ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯑꯅꯧꯕ ꯃꯥꯒꯤ ꯃꯄꯣꯛ ꯑꯃꯕꯨ ꯍꯦꯛ ꯐꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯣꯔꯤꯕꯅꯤ꯫ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯁꯨ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯃꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯑꯃ ꯃꯊꯧ ꯇꯥꯏ꯫ ꯌꯦꯡꯉꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎ ꯅꯈꯣꯏ ꯀꯅꯥꯁꯨ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯊꯋꯥꯏ ꯑꯁꯤꯒ ꯃꯥꯌꯣꯛꯅꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯊꯥꯗꯣꯛꯎ꯫ ꯅꯈꯣꯏꯒꯤ ꯅꯊꯋꯥꯏꯁꯤꯡ ꯑꯗꯨ ꯄꯥꯝꯃꯨꯗ꯭ꯔꯕꯗꯤ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯖꯔꯨꯆꯣ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯅꯈꯣꯏ ꯃꯤꯑꯣꯏ ꯑꯃꯠꯇ ꯊꯋꯥꯏ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯍꯟꯅꯤꯡꯗꯦ꯫ ꯆꯪꯁꯨ ꯆꯪꯉꯝꯒꯅꯨ꯫ ꯑꯩ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯎꯅꯔꯨꯒꯦ꯫ ꯑꯩꯅ ꯍꯜꯂꯛꯄꯁꯨ ꯇꯝꯕ ꯉꯝꯗꯦ꯫ ꯅꯨꯃꯤꯠ 2ꯅꯤꯒꯤ ꯃꯇꯨꯡꯗ ꯍꯜꯂꯛꯄꯁꯨ ꯌꯥꯏ, 3ꯅꯤꯒꯤ ꯃꯇꯨꯡꯗ ꯍꯜꯂꯛꯄꯁꯨ ꯌꯥꯏ꯫ ꯇꯧꯕꯇꯕꯨ ꯑꯩ ꯃꯐꯝ ꯑꯁꯤꯗꯗꯤ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ꯫ ꯅꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯅꯁꯥ ꯅꯁꯥꯗ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯊꯋꯥꯏ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯆꯪꯉꯛꯄ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯑꯕꯗꯤ ꯃꯥꯒꯤ ꯃꯄꯥꯡꯒꯜ ꯁꯛꯇꯤꯁꯨ ꯀꯟꯈꯠꯂꯛꯀꯅꯤ꯫ ꯀꯥ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯐꯥꯎ ꯊꯣꯔꯛꯅꯕ ꯁꯤꯜꯂꯛꯀꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯊꯣꯛꯇꯁꯨ ꯃꯥꯅ ꯋꯥ ꯉꯥꯡꯉꯛꯇꯨꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯥꯅ ꯊꯣꯔꯛꯄ ꯌꯥꯅꯕ ꯃꯣꯏꯊꯦꯝ ꯇꯧꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯄ ꯈꯣꯟꯊꯣꯛ, ꯈꯣꯟꯖꯦꯜ ꯄꯨꯝꯕ ꯑꯍꯤꯡꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒꯤ ꯅꯠꯇꯦ꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯟꯕꯨ ꯁꯣꯟꯊꯍꯟꯅꯕ ꯃꯥꯅ ꯁꯥꯟꯅꯔꯛꯄꯅꯤ꯫ ꯃꯁꯤ ꯅꯈꯣꯏꯁꯨ ꯈꯪꯖꯜꯂꯨ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯨꯋꯥꯡ ꯃꯥꯏꯕ ꯀꯩꯔꯦꯜ ꯂꯥꯛꯄꯕꯨ ꯎꯅꯅꯕ ꯃꯁꯥꯗ ꯌꯥꯝꯅ ꯐꯤꯡꯅ ꯆꯠꯈꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯥꯏꯕ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯂꯨꯋꯥꯡ ꯃꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯁꯥ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯃꯝ ꯄꯣꯛꯅꯈꯤ꯫ ꯃꯈꯣꯏꯁꯨ ꯂꯨꯋꯥꯡ ꯃꯥꯏꯕ ꯍꯜꯂꯛꯑꯒ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯃꯥꯒ ꯄꯨꯟꯅ ꯇꯥꯟꯅꯔꯒ ꯇꯧꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯋꯥꯡ ꯃꯥꯏꯕ ꯆꯤꯡꯈꯩꯂꯣꯛ ꯇꯝꯅ ꯀꯩꯔꯦꯜ ꯂꯥꯛꯄ ꯎꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯀꯩꯔꯦꯜ ꯂꯥꯛꯄꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯍꯜ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅꯁꯨ ꯂꯨꯋꯥꯡ ꯃꯥꯏꯕꯅ ꯀꯩꯔꯦꯜ ꯂꯥꯛꯄꯕꯨ ꯎꯅꯕ ꯂꯥꯛꯄꯗꯨ ꯃꯥꯒꯤ ꯋꯥꯈꯟꯗꯁꯨ ꯀꯔꯤꯒꯨꯝꯕ ꯃꯤꯄꯥꯏꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯥꯗ ꯂꯥꯛꯏꯕꯁꯦ ꯂꯨꯋꯥꯡ ꯃꯥꯏꯕ ꯅꯠꯇ꯭ꯔꯥ? ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯉꯁꯤꯐꯥꯎ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯐꯥꯎ ꯂꯨꯋꯥꯡ ꯃꯥꯏꯕꯅ ꯂꯥꯛꯇ꯭ꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯤ ꯊꯥꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯀꯩꯔꯦꯜ ꯂꯥꯛꯄꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯦ꯫ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕꯖꯥꯠꯅꯣ ꯈꯜꯂꯝꯃꯤ꯫ ꯂꯨꯋꯥꯡ ꯃꯥꯏꯕꯅꯁꯨ ꯑꯍꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯣꯏꯔꯝꯖꯔꯤ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯤꯕꯁꯤ ꯀꯩꯔꯦꯜ ꯂꯥꯛꯄꯒ ꯑꯔꯨꯕ ꯋꯥꯐꯝ ꯑꯃꯠꯇ ꯇꯥꯟꯅꯖꯒꯦ ꯂꯥꯛꯆꯕꯅꯤ꯫ ꯃꯥ ꯃꯁꯥꯕꯨ ꯂꯩꯈꯤꯕ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯌꯥꯅꯤ, ꯐꯤꯗꯥꯁꯤꯗ ꯐꯝꯕꯤꯌꯨ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯃꯅꯤ꯫ ꯑꯩ ꯊꯛꯅꯕ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯛꯆꯔꯛꯀꯦ꯫ ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯃꯨ ꯍꯥꯏꯗꯅ ꯑꯍꯜ ꯑꯗꯨꯗ ꯂꯨꯋꯥꯡ ꯃꯥꯏꯕꯅ ꯊꯛꯅꯕ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯛꯑꯒ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯥꯅꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯑꯍꯜ ꯑꯗꯨꯅ ꯂꯨꯋꯥꯡ ꯃꯥꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯨ ꯂꯨꯋꯥꯡ, ꯀꯩꯔꯦꯜ ꯂꯥꯛꯄꯗꯤ ꯍꯟꯗꯛ ꯃꯔꯛ ꯃꯐꯝ ꯑꯁꯤꯗ ꯀꯌꯥ ꯂꯩꯇꯦ꯫ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤ ꯍꯟꯗꯛꯇꯤ ꯈꯔ ꯆꯤꯜꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯐꯝ ꯀꯔꯥꯏꯗꯅꯣꯁꯨ ꯈꯪꯗꯦ꯫ ꯆꯠꯄꯨ ꯆꯠꯈ꯭ꯔꯕꯗꯤ ꯅꯨꯃꯤꯠ 2ꯅꯤ ꯂꯩꯔꯒ ꯍꯜꯂꯛꯄꯁꯨ ꯍꯦꯛ ꯃꯌꯥꯎ, 3ꯅꯤꯒꯤ ꯃꯇꯨꯡꯗꯁꯨ ꯍꯦꯛ ꯍꯜꯂꯛ꯫
ꯃꯥꯗꯤ ꯅꯣꯡꯗꯝ ꯅꯥꯏꯗꯦ ꯑꯩꯅꯁꯨ ꯍꯪꯉꯨꯕ ꯃꯇꯝꯗ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯔꯝꯃꯒ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯃꯥꯒꯤ ꯇꯨꯡ ꯏꯟꯖꯕꯁꯨ ꯀꯌꯥ ꯐꯪꯖꯗ꯭ꯔꯦ ꯃꯥꯅꯁꯨ ꯑꯩ ꯌꯥꯎꯗ꯭ꯔꯒꯁꯨ ꯌꯥꯅꯤ ꯃꯗꯨꯒꯤ ꯃꯍꯨꯠ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩꯍꯧ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯝꯃꯤ ꯃꯗꯨꯅ ꯑꯩꯁꯨ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯍꯟꯗꯛꯇꯤ ꯀꯌꯥ ꯌꯥꯎꯖꯕ ꯐꯪꯖꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯨꯋꯥꯡ ꯃꯥꯏꯕꯅ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃ ꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯝꯃꯤ ꯑꯩꯅ ꯂꯥꯛꯏꯕ ꯈꯣꯡꯆꯠ ꯑꯁꯤ ꯑꯅꯤꯔꯛ ꯁꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯔꯨꯕ ꯊꯧꯔꯝ ꯑꯃꯒꯤꯅꯤ ꯃꯥꯕꯨ ꯎꯅꯗꯅ ꯑꯩꯗꯤ ꯍꯟꯈ꯭ꯔꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯒꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯏꯄꯨꯕꯨ ꯌꯥꯎꯍꯟꯅꯤꯡꯗ꯭ꯔꯤꯕꯅꯣ ꯃꯇꯝ ꯆꯨꯞꯄꯗ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯑꯔꯨꯕ ꯇꯥꯟꯐꯝ ꯀꯌꯥꯗ ꯏꯄꯨꯒ ꯂꯣꯏꯅꯗꯨꯅꯇ ꯊꯕꯛ ꯄꯨꯡꯕ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯅ ꯏꯄꯨꯕꯨ ꯊꯅꯝꯗꯨꯅ ꯃꯥ ꯃꯇꯣꯝꯗ ꯆꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯥꯒꯤ ꯀꯔꯤ ꯑꯔꯣꯟꯕ ꯊꯕꯛ ꯊꯧꯔꯝ ꯑꯣꯏꯕꯖꯥꯠꯅꯣ ꯍꯪꯉꯝꯃꯤ ꯂꯨꯋꯥꯡ ꯃꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ ꯈꯪꯗꯦ ꯏꯄꯨ ꯂꯨꯋꯥꯡ ꯍꯟꯗꯛ ꯃꯔꯛ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯍꯣꯡꯉꯛꯏꯕ ꯃꯇꯧꯁꯤ ꯏꯄꯨꯗ ꯑꯩ ꯋꯥꯔꯤ ꯇꯝꯖꯒꯦ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯤ ꯍꯟꯗꯛꯇꯤ ꯑꯅꯤ ꯂꯣꯡꯕꯒꯨꯝ ꯇꯧꯏ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ ꯑꯃꯝꯕ ꯁꯪꯁꯥꯔ ꯑꯃꯒꯤ ꯐꯠꯇ꯭ꯔꯕ ꯂꯩꯋꯥ ꯇꯤꯟꯋꯥꯁꯨ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯁꯣꯟꯗꯨꯅ ꯑꯍꯤꯡꯗ ꯃꯥꯅ ꯆꯥꯌꯦꯡ ꯀꯌా ꯑꯃ ꯇꯝꯃꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯋꯥꯏꯕꯨꯁꯨ ꯃꯥꯅ ꯐꯥꯖꯤꯜꯂꯒ ꯁꯥꯟꯅꯕꯒꯨꯝꯅꯁꯨ ꯇꯧꯏ ꯀꯩꯔꯦꯜ ꯂꯥꯛꯄꯁꯤ ꯃꯥꯒꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯃꯩꯆꯥꯛ ꯑꯃꯒ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯈꯔꯗ ꯂꯃꯟ ꯈꯨꯝꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯃꯥꯜꯂꯤ ꯋꯥꯐꯝ ꯑꯁꯤ ꯏꯄꯨꯅꯗꯤ ꯃꯉꯣꯟꯗ ꯍꯥꯏꯕꯤꯔꯨꯅꯨ ꯑꯩꯁꯨ ꯏꯄꯨ ꯂꯨꯋꯥꯡ ꯑꯣꯏꯕꯒꯤ ꯇꯝꯖꯔꯕꯅꯤ ꯍꯥꯏꯔꯛꯈꯤ ꯂꯨꯋꯥꯡ ꯃꯥꯏꯕꯁꯨ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯄꯨꯝꯕ ꯃꯨꯟꯅ ꯇꯥꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯗ ꯋꯥꯍꯪ ꯑꯃꯁꯨ ꯍꯪꯉꯝꯃꯤ ꯌꯦꯡꯉꯨ ꯏꯄꯨ ꯑꯩ ꯋꯥ ꯑꯃꯇ ꯍꯪꯖꯒꯦ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯈꯨꯜ ꯑꯃꯗ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯃꯁꯥꯗ ꯍꯤꯡꯁꯥ ꯌꯥꯏꯇꯝꯃꯕ ꯊꯋꯥꯏ ꯑꯃꯅ ꯆꯪꯈꯤꯕꯗꯒꯤ ꯏꯄꯨꯒ ꯀꯩꯔꯦꯜ ꯂꯥꯛꯄꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇꯨ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ ꯅꯨꯃꯤꯠꯇꯨꯗ ꯏꯄꯨꯒ ꯀꯩꯔꯦꯜ ꯂꯥꯛꯄꯒꯅ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯈꯤꯕꯅꯤ ꯊꯕꯛ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯃꯤ ꯑꯗꯨ ꯏꯄꯨꯒ ꯀꯩꯔꯦꯜ ꯂꯥꯛꯄꯒꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨ ꯏꯄꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯏꯕ꯭ꯔꯥ ꯍꯥꯏꯗꯅ ꯂꯨꯋꯥꯡ ꯃꯥꯏꯕꯅ ꯑꯍꯜ ꯑꯗꯨꯗ ꯍꯪꯉꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯏꯄꯨ ꯂꯨꯋꯥꯡ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨ ꯃꯇꯧ ꯀꯔꯝꯅ ꯀꯥꯎꯒꯅꯤ ꯑꯩ ꯀꯥꯎꯖꯗ꯭ꯔꯤ ꯍꯥꯏꯔꯛꯈꯤ ꯂꯨꯋꯥꯡ ꯃꯥꯏꯕꯅ ꯑꯃꯨꯛ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯝꯃꯤ ꯐꯔꯦ ꯏꯄꯨ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯋꯥꯐꯝ ꯑꯃꯇ ꯍꯪꯖꯒꯦ ꯅꯨꯃꯤꯠꯇꯨꯗ ꯏꯄꯨꯒ ꯀꯩꯔꯦꯜ ꯂꯥꯛꯄꯒꯅ ꯄꯨꯈꯤꯕ ꯃꯗꯨꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤ ꯑꯗꯨ ꯍꯧꯖꯤꯛ ꯃꯐꯝ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯊꯋꯥꯏ ꯃꯤ ꯑꯗꯨ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯃꯥꯡꯍꯟꯕꯤꯈ꯭ꯔꯕꯔꯥ ꯋꯥꯐꯝꯁꯤꯃꯇꯒ ꯑꯩ ꯈꯪꯕ ꯄꯥꯝꯖꯩ ꯍꯥꯏꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯏꯄꯨ ꯃꯗꯨ ꯆꯞ ꯆꯥꯕꯤꯗꯤ ꯑꯩꯗꯤ ꯀꯌꯥ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯇꯉꯥꯏ ꯐꯔꯛꯇ꯭ꯔꯀꯥꯟꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯒꯨꯝꯕ ꯊꯋꯥꯏ ꯃꯤ ꯑꯗꯨ ꯃꯥꯡꯍꯟ ꯇꯥꯍꯟꯕꯒꯤ ꯊꯕꯛ ꯊꯧꯔꯝꯗꯨꯃꯗꯤ ꯑꯩ ꯌꯥꯎꯖꯗꯦ ꯃꯗꯨꯗꯤ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯊꯕꯛ ꯊꯧꯔꯝꯅꯤ ꯃꯗꯨꯅ ꯑꯩꯅꯁꯨ ꯀꯌꯥ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯨꯗꯦ ꯏꯄꯨ ꯂꯨꯋꯥꯡꯅ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯍꯪꯕꯤꯔꯤꯕꯁꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯤꯔꯒꯦ ꯍꯪꯉꯛꯈꯤ ꯂꯨꯋꯥꯡ ꯃꯥꯏꯕꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ ꯇꯁꯦꯡꯕꯗꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯏꯕꯁꯤ ꯊꯧꯗꯣꯛꯇꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯔꯤ ꯈꯔ ꯁꯥꯒꯦ ꯂꯥꯛꯆꯕꯅꯤ ꯍꯧꯖꯤꯛ ꯈꯨꯜ ꯑꯃꯗ ꯑꯆꯧꯕ ꯁꯥꯒꯩ ꯑꯃ ꯅꯨꯃꯤꯠꯇꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯥꯒꯩ ꯑꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯆꯪꯗꯨꯅ ꯍꯧꯖꯤꯛ ꯑꯋꯥꯕ ꯇꯥꯍꯧꯔꯤ ꯌꯨꯝ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯍꯧꯔꯤ ꯃꯥꯏꯕ ꯀꯌా ꯑꯃꯒꯤ ꯊꯋꯥꯏꯁꯨ ꯃꯥꯡꯈ꯭ꯔꯦ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤ ꯑꯗꯨꯒ ꯃꯥꯌꯣꯛꯅꯔꯛꯄꯗ ꯑꯗꯣ ꯏꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯐꯝ ꯑꯃꯒ ꯅꯨꯃꯤꯠꯇꯨꯗ ꯀꯩꯔꯦꯜ ꯂꯥꯛꯄꯒ ꯏꯄꯨꯒꯅ ꯄꯨꯈꯤꯕ ꯃꯗꯨꯒꯤ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ꯭ꯔꯥ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯏꯄꯨꯅ ꯃꯗꯨꯒꯤ ꯑꯌꯥꯕꯗꯨ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯂꯨꯋꯥꯡ ꯃꯥꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄꯅꯤꯗ ꯀꯔꯝꯕ ꯁꯥꯒꯩꯕꯨ ꯑꯣꯏꯔꯤꯕ ꯑꯗꯣ ꯏꯄꯨ ꯂꯨꯋꯥꯡ ꯀꯩꯔꯦꯜ ꯂꯥꯛꯄꯅ ꯃꯗꯨꯒꯤ ꯑꯌꯥꯕꯗꯨꯃꯗꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯗ꯭ꯔꯦ ꯌꯥꯔꯒꯗꯤ ꯏꯄꯨꯅ ꯀꯩꯔꯦꯜ ꯂꯥꯛꯄ ꯍꯜꯂꯛꯑꯒ ꯀꯨꯞꯅ ꯇꯥꯟꯅꯕꯤꯔꯣ ꯏꯄꯨ ꯋꯥꯔꯧꯕ ꯌꯥꯗꯦ ꯍꯥꯏꯔꯛꯈꯤ ꯂꯨꯋꯥꯡ ꯃꯥꯏꯕꯅ ꯑꯃꯨꯛ ꯐꯔꯦ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯦ ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯩꯔꯦꯜ ꯂꯥꯛꯄ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯉꯒꯦ ꯏꯄꯨꯅ ꯑꯩꯒꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯔ ꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯂꯨꯋꯥꯡ ꯃꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯁꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯈꯔ ꯄꯣꯛꯈꯤ ꯑꯁꯣꯝꯗꯅ ꯄꯨꯔꯦꯟꯒꯤ ꯁꯥꯒꯩꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅ ꯄꯨꯔꯦꯟꯒꯤ ꯃꯄꯥꯕꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯂꯨꯋꯥꯡ ꯃꯥꯏꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕ ꯃꯇꯝ ꯅꯠꯇꯦ ꯃꯥꯗꯤ ꯉꯁꯤ ꯍꯌꯦꯡ ꯍꯜꯂꯛꯀꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯄꯨꯔꯦꯟꯒꯤ ꯃꯁꯥꯁꯤꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤ ꯑꯁꯤꯅ ꯃꯇꯝ ꯀꯨꯏꯅ ꯆꯪꯗꯨꯅ ꯂꯩꯔꯛꯑꯕꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯉꯅꯤ ꯂꯨꯔꯤꯕꯗꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯂꯧꯊꯣꯛꯎꯗꯕ ꯌꯥꯔꯣꯏ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥꯕꯨ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯅꯣꯡꯃ ꯂꯥꯟꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯁꯥꯒꯩ ꯑꯁꯤ ꯄꯨꯃꯥꯡ ꯃꯥꯡꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ
ꯌꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯥꯏꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯍꯟꯁꯤ, ꯃꯈꯣꯏꯁꯨ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯖꯅꯤ ꯍꯥꯏꯗꯅ ꯄꯨꯔꯦꯟꯒꯤ ꯃꯄꯥꯕꯨꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯦꯟꯒꯤ ꯃꯄꯥꯕꯨꯡꯅꯁꯨ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯉꯥꯏꯈꯣ ꯏꯆꯥ ꯏꯅꯥꯎꯆꯥ, ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯂꯨꯔꯦ, ꯇꯔꯥꯏ ꯍꯦꯛꯇ ꯆꯪꯁꯤꯜꯂꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦ, ꯌꯥꯔꯒꯗꯤ ꯈꯥꯡꯕꯩ ꯈꯥꯡꯕ, ꯍꯌꯦꯡ ꯐꯥꯎꯇꯒ ꯉꯥꯏꯁꯤ, ꯀꯔꯤꯒꯨꯝꯕ ꯃꯗꯨꯗ ꯂꯨꯋꯥꯡ ꯃꯥꯏꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯥꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗ ꯂꯨꯋꯥꯡ ꯃꯥꯏꯕ ꯍꯜꯂꯛꯄ ꯉꯥꯏꯅꯔꯤꯕ ꯃꯥꯏꯕ ꯑꯁꯤꯒꯁꯨ ꯃꯈꯣꯏꯒꯁꯨ ꯈꯔ ꯇꯥꯟꯅꯈꯤꯁꯤ ꯍꯥꯏꯗꯅ ꯄꯨꯔꯦꯟꯒꯤ ꯃꯄꯥꯕꯨꯡꯅ ꯁꯥꯒꯩꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯃꯉꯥꯜꯂꯩꯕꯤꯁꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯔꯦꯟꯒꯤ ꯐꯣꯇꯣ ꯌꯦꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ? ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯇꯦꯡ ꯅꯤꯁꯤꯔꯥ? ꯅꯠꯇ꯭ꯔꯒ ꯀꯩꯔꯦꯜ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯁꯦꯡꯕ ꯀꯅꯥꯅꯣ? ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯁꯤꯔꯥ? ꯀꯔꯤꯒꯨꯝꯕ ꯀꯩꯔꯦꯜ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯈꯦꯂꯦꯟ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯖꯔꯨꯁꯤꯔꯥ, ꯑꯩꯒꯤ ꯏꯔꯥꯟꯁꯤꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ? ꯐꯔꯦ, ꯑꯩ ꯀꯩꯔꯦꯜ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯁꯦꯡꯕ ꯀꯅꯥꯅꯣ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯉꯥꯜꯂꯩꯕꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯉꯛꯄꯅꯤ, ꯊꯦꯡꯉꯕ ꯑꯍꯤꯡ ꯑꯗꯨꯗ ꯑꯀꯟꯕ ꯅꯣꯡꯍꯧ ꯑꯃ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯃꯉꯥꯜꯂꯩꯕꯤꯁꯨ ꯃꯥꯒꯤ ꯀꯥꯗ ꯍꯥꯡꯇꯣꯛꯇꯨꯅ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯄꯨꯔꯦꯟꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯥꯒꯤ ꯀꯥꯗ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯉꯥꯜꯂꯩꯕꯤ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥꯁꯤꯒ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ, ꯆꯥꯗ ꯊꯛꯇꯕꯁꯨ ꯀꯨꯏꯁꯜꯂꯛꯂꯦ, ꯅꯪꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯔꯕꯗꯤ ꯀꯥ ꯑꯁꯤꯒꯤ ꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯑꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯉꯛꯎ, ꯂꯥꯛꯑꯣ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯦ ꯍꯥꯏꯗꯅ ꯄꯨꯔꯦꯟꯒꯤ ꯈꯣꯟꯖꯦꯜꯅ ꯃꯉꯥꯜꯂꯩꯕꯤꯕꯨ ꯊꯦꯝꯗꯨꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜꯂꯩꯕꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯑꯣꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯗꯗꯥ, ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯒꯦ? ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ, ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯔꯦꯟꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯩ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ, ꯅꯪ ꯑꯩꯕꯨ ꯎꯅꯕ ꯆꯪꯉꯛꯎ, ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯇꯣꯛꯎ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯉꯥꯜꯂꯩꯕꯤꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯁꯨꯝꯍꯠꯇꯨꯅ ꯃꯁꯥꯗ ꯇꯔꯪ ꯃꯥꯂꯪ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯊꯝꯃꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯃꯉꯥꯜꯂꯩꯕꯤꯁꯨ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯄꯨꯔꯦꯟꯒꯤ ꯁꯥꯒꯩꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯇꯨꯝꯗꯨꯅ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯒ ꯈꯔ ꯀꯟꯅ ꯆꯨꯕꯒ ꯃꯈꯣꯏꯁꯨ ꯃꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯔꯝꯃꯤ꯫ ꯃꯉꯥꯜꯂꯩꯕꯤꯅ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯄꯗꯨ ꯃꯈꯣꯏꯁꯨ ꯇꯨꯝꯃꯤꯉꯩꯗ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯎꯔꯝꯗꯦ꯫ ꯃꯉꯥꯜꯂꯩꯕꯤꯁꯨ ꯇꯞꯅ ꯂꯥꯛꯄꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤꯁꯨ ꯄꯨꯔꯦꯟꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩ ꯁꯤꯗ ꯂꯩꯔꯦ, ꯅꯪ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯇꯣꯛꯑꯒ ꯃꯅꯨꯡꯗ ꯆꯪꯉꯛꯎ ꯍꯥꯏꯗꯅ ꯃꯉꯥꯜꯂꯩꯕꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯉꯥꯜꯂꯩꯕꯤꯁꯨ ꯃꯁꯥꯗ ꯇꯔꯪ ꯃꯥꯂꯪ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯀꯦꯅ ꯃꯄꯥꯟꯗ ꯂꯣꯜꯂꯤꯕꯗꯨ ꯃꯈꯨꯠꯅ ꯂꯥꯝꯕ ꯍꯦꯛ ꯍꯧꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯥꯜꯂꯩꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯕꯁꯤ? ꯊꯣꯡ ꯑꯁꯤ ꯍꯥꯡꯇꯣꯛꯎꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯉꯥꯜꯂꯩꯕꯤꯁꯨ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯑꯃ ꯂꯥꯛꯆꯔꯝꯃꯤ꯫ ꯃꯥꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯊꯣꯡ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯡꯇꯣꯛꯅꯕ ꯇꯧꯔꯨꯕꯗ ꯈꯥꯝꯂꯛꯏꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯔꯦꯟꯒꯤ ꯃꯄꯥꯕꯨꯡꯁꯨ ꯃꯉꯥꯜꯂꯩꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯃꯇꯧ ꯀꯔꯝꯅ ꯊꯣꯡ ꯑꯁꯤ ꯃꯃꯧ ꯅꯨꯄꯤꯅ ꯍꯥꯡꯇꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤꯕꯅꯣ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯕꯥꯅꯤ ꯊꯣꯡ ꯃꯌꯥꯗꯨꯗ ꯂꯦꯞꯄꯤꯉꯩ ꯀꯥ ꯃꯅꯨꯡꯗꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯏꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯁꯞꯇ꯭ꯔ ꯑꯃꯗ ꯑꯁꯨꯝꯅ ꯂꯥꯎꯔꯛꯈꯤ, ꯊꯣꯡ ꯑꯁꯤ ꯊꯨꯅ ꯍꯥꯡꯇꯣꯛꯎ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅ ꯁꯤꯔꯅꯤ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗꯦ, ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯄꯥꯝꯃꯤ, ꯅꯈꯣꯏ ꯂꯣꯏꯅ ꯑꯩꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯀꯥ ꯃꯅꯨꯡꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯃꯅꯨꯡꯗꯒꯤ ꯀꯟꯅ ꯏꯜꯂꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯣꯡꯗꯨꯒꯤ ꯃꯄꯥꯟꯗ ꯇꯨꯝꯃꯤꯕ ꯄꯨꯔꯦꯟꯒꯤ ꯁꯥꯒꯩꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯃꯤꯀꯞ ꯂꯣꯏꯅ ꯊꯣꯛꯅꯔꯛꯈꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯟꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯦꯟꯒꯤ ꯃꯄꯥꯕꯨꯡꯅ ꯃꯉꯥꯜꯂꯩꯕꯤꯕꯨ ꯃꯥꯒꯤ ꯀꯥꯗ ꯊꯨꯅ ꯆꯪꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯉꯥꯜꯂꯩꯕꯤꯁꯨ ꯀꯤꯔꯛꯄꯗꯒꯤ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯍꯥꯊꯨ ꯆꯪꯈꯤ꯫ ꯃꯥꯏꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯌꯥꯝꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯃꯤ ꯑꯁꯤ ꯍꯧꯒꯠꯂꯛꯂꯦ, ꯅꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ, ꯀꯥ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯊꯣꯟꯈꯤꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯈꯣꯏ ꯄꯨꯟꯅ ꯃꯄꯥꯟꯗ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯜꯂꯝꯃꯤ꯫ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤꯁꯨ ꯊꯋꯥꯏ ꯑꯗꯨꯅ ꯎꯔꯥꯎ ꯊꯔꯥꯎꯔꯒ ꯁꯞꯇ꯭ꯔ ꯑꯃꯗ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯛꯇꯨꯅ ꯑꯍꯤꯡꯗꯨꯃꯗꯤ ꯌꯨꯝ ꯑꯗꯨ ꯄꯨꯡꯅꯤꯟ ꯅꯤꯟꯈꯤ꯫ ꯃꯉꯥꯜꯂꯩꯕꯤꯁꯨ ꯃꯥꯒꯤ ꯀꯥꯗ ꯃꯁꯥ ꯃꯇꯣꯝꯗ ꯋꯥꯈꯜ ꯇꯧꯖꯔꯝꯃꯤ, ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯍꯥꯏꯗꯅ ꯊꯋꯥꯏ ꯑꯗꯨꯅ ꯂꯥꯎꯕ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯥꯁꯨ ꯀꯤꯕꯗꯒꯤ ꯃꯈꯨꯠꯅ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯒ ꯈꯥꯡꯉꯝꯃꯤ꯫ ꯄꯨꯔꯦꯟꯒꯤ ꯃꯄꯥꯕꯨꯡꯅꯁꯨ ꯃꯌꯥꯝꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯄꯨ ꯂꯨꯋꯥꯡ ꯃꯥꯏꯕꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯒꯤ ꯏꯃꯧꯁꯤꯕꯨ ꯊꯋꯥꯏ ꯑꯁꯤꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯏꯆꯥꯒꯤ ꯈꯣꯟꯖꯦꯜꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ, ꯍꯧꯖꯤꯛ ꯀꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯅꯕ
thawai asina yamna kanna honarakle hairami. Numitugi ahing adusu makoisi mikup na humsingna leinarami. Asumna luang maibana nongalamday mikup aduda. Ahal ado tumlingay karilakpagi kada lona tumna sangsilami. Aduga numituda karilakpa na thawai dubo hapto na pukiba pusa adu magi kada thiba horaklami. Adubu kadu da di makan makakyagi. Amuba zadu amamba sangsara mada leiba apataba thawai miren kyaga. Pau phangna bayaba polam kyama thengnarami. Madu ubada luang maibadi masada pungangaki. Kona mana sumyang thorakpada numituda thawai adubu hapaga pukiba. Posaga adu mafam amada leiba thengnarami. Madugi posa adu luang maibana makuta paikhalaga. Mamit uisinduna yenguba matamda. Thawai adudi posak adugi manungda yaudre haibasi. Luang maibana khangaki. Aduga luang maibana su wakhalama khalami. Karigino karilakpana atamnana. Thawai adubu sagay aduda thajenduna awaba tahalibadi. Maga sagay aduga kari nungainataba leibagino. Natraga thawai aduna changiba puren hariba misa asiga. Maga kari nungainataba leikibage. Phare ai mafam asida magi mateng nirubagi mathau tadre. Mabu halakpa ngairubagi su mathau tadre. Hujikti asingba pumbai na loina khangre. Sagay aduda karilakpana kariguma khara tawruknaba siam sakre. Ai hujik khudakta mafam asi thadoktuna. Awaba tariba sagay adu mateng pangutaba yade. Asumna luang maiba hujikti karilakpagi aronba thabak thoram pumba. Masu loina khangkhirami. Phatraba thawai mirele dusu numituda luang maibana. Makoi puna maigi puja ama tawraga mahan khrasi haibada. Karilakpana yadriba maram dusu hujikti. Masu loina bhab tarami. Madudagi luang maiba purengi awaba taribadu. Mateng pangunaba muk halaknaba siam saki. Asomna na nong henganbaga purengi sagigi masimanauk singaduna. Thongado hangtuoga phatraba thawai mirele dubu mayoknagi. Sumaina sumleiba yaba natti. Akoigi thawai si manga sumangja krasanu. Maiba singa si manungda thajansi haidana. Purengi mapabungda takba horaklami. Matamaduda purengi mapabung sukari tawkadabano khangamkede. Magi wakhandadi luang maiba halakpa ngaikige khalami. Masimanauk singaduda sumana themjanba ngamamkede. Makoidi thawai manga sukpadraba thawai mirele duga. Mayoknagi haidana sauba maga loinana. Purengi mapabungda gigi taksilaki. Matamaduda maiba singaduna suasumna hairaki. Yargadi horen numit changamdai phawdi. Ipu luang maiba ngaikisi. Matamadu phaw luang maiba laktrabadi. Akoisu thawai sibu thengnanaba siam sare. Madu phawdi ngairasi hairami. Asomdana luang maiba sukkanna yangna. Urengi mayum tamna lakpa haurami. Luang maiba na hekchat kibaga kare lakpa su yum matuda hala ami. Magi wakhanda su yum masida kanaguma miyoyama la ami haibasi. Mama sada khangjarami. Maduna haladura kare lakpa na yum masida. Kana la amge haidana hangami. Matamaduda maga leiminaba haladuna kare lakpada sumna hairami. Ngarang mafam asida luang maiba la ami. Aduga nangbu unanaba mafam asida ahing sule ami. Haukiba thabak thoram amagi maramdasu. Aingonda yamna kumna hangami. Adubu aina yahaurakpada luang maibadi yum masida leiramdre. Zalege su tanglamdre haidana. Kare lakpada pauk tamami. Wafam adu tabada kare lakpadi masada dum khangjarami. Luang maibana mabu mafam asida unaba laibadu. Kari maramgino haibasi. Magi ka manungda su changduna yengba matamda. Magi laigi thabak thoramda sijanaba. Aruba polam laiwatinwa iduna thamba lairi kharasu. Laimaigi sena khara sialaga pukre khangaki. Thawai mirele dubu phabada sijananaba polam kharasu. Luang maibana kare lakpagi kadagi putuna satkhi leirami. Mataw kayasla kare lakpadi masada karisu nachungbiramdi. Saubagi mahutta hena dum kana noami. Aduga machindagi su wahi khara kangthoami. Luang maiba nang neibu thingba ngamgadaba natti. Hojikti nang nasa su seksana leiro. Wahi ase haiduna kare lakpa mafam adudagi amu. Magi sagondo tongduna yamna kana thauki. Maga puna leiminaba haladu su kare lakpagi mataw aduda angakpa pokhi. Asomna na numit tasala phaw luang maiba halakmandabadagi. Purengi mapabung na summachi manaw amati. Maiba singaduda laigi thoramadu pangthoknaba siam saro haidana. Ayaba yathang piki. Tawbadawa purengi mapabung de thabak thoramasi. Luang maiba yautana di pangthokningdabani. Upai lemandabadagi masu yathangadu pithoki. Maiba singadu su masa masada seksana. Semba saba pumba loina loikre. Sagay dugi miyo singchu mikupna humsingna. Asiba aksang singadubu lakthoknaba masada. Mikupna humsingna loina leinarami. Purengi mapabung su iswarbu khwairamjarami. Ngasi pangthokadaba thabak thoramasida. Misi mina yauhanbiganu. Thaba asida mai paksage haidana. Masigi matung kadugi thongadu hangtoknabagi. Pungpham mapa chapchana maiba singna
ꯁꯦꯝ ꯁꯥꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯅꯕ ꯇꯧꯔꯁꯤ, ꯑꯗꯨꯒ ꯃꯅꯨꯡꯗ ꯆꯪꯉꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯄꯨꯟꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯅꯕ ꯍꯦꯛ ꯇꯧꯔꯛꯄꯗ ꯂꯨꯋꯥꯡ ꯃꯥꯏꯕꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ "ꯅꯈꯣꯏ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯀꯅꯨ, ꯌꯥꯝꯅ ꯊꯨꯅ ꯂꯣꯟꯁꯜꯂꯨ" ꯍꯥꯏꯗꯅ ꯂꯨꯋꯥꯡ ꯃꯥꯏꯕꯅ ꯂꯥꯎꯔꯛꯑꯝꯃꯤ꯫ ꯂꯨꯋꯥꯡ ꯃꯥꯏꯕꯁꯨ ꯌꯧꯔꯛꯂꯦ ꯈꯪꯕꯗꯒꯤ ꯄꯨꯔꯦꯟꯒꯤ ꯃꯄꯥꯕꯨꯡꯗꯤ ꯃꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯂꯨꯋꯥꯡ ꯃꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯍꯥꯡꯇꯣꯛꯄ ꯍꯧꯔꯨꯔꯕ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯑꯗꯨ ꯀꯥꯎꯈꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯑꯣꯟꯗꯨꯅ ꯇꯨꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯔꯦꯟꯒꯤ ꯃꯁꯥꯒꯤ ꯐꯤꯚꯝ ꯑꯗꯨꯁꯨ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯤꯚꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯛꯁꯨ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯇꯝꯊꯤꯕ ꯁꯛꯐꯝ ꯑꯃꯗ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥ ꯑꯗꯨꯗꯒꯤꯁꯨ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯑꯣꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ "ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯅꯤꯡ ꯏꯈꯥ ꯇꯝꯂꯦ, ꯅꯈꯣꯏꯕꯨ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯔꯣꯏ"꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯅꯕ ꯆꯣꯡꯁꯤꯜꯂꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯂꯨꯋꯥꯡ ꯃꯥꯏꯕꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯨꯝ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯛ ꯌꯦꯡꯕꯗ ꯁꯤꯠ ꯅꯥꯟꯕ ꯅꯨꯡꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯁꯨ ꯊꯧꯔꯤ ꯑꯃꯅ ꯀꯤꯔꯒ ꯄꯣꯠꯁꯛ ꯑꯗꯨ ꯎꯔꯨ ꯂꯩꯍꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯨꯋꯥꯡ ꯃꯥꯏꯕꯅ ꯍꯦꯛ ꯇꯧꯔꯛꯄꯗꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯒꯤ ꯃꯁꯥꯗ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯄꯨꯔꯦꯟꯒꯤ ꯃꯁꯥꯗꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯁꯨ ꯄꯥꯏꯊꯣꯔꯛꯇꯨꯅ ꯂꯨꯋꯥꯡ ꯃꯥꯏꯕꯅ ꯉꯥꯏꯍꯥꯛ ꯐꯥꯖꯤꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯋꯥꯡ ꯃꯥꯏꯕꯅ ꯃꯌꯥꯝꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯑꯩꯅ ꯍꯧꯖꯤꯛ ꯊꯋꯥꯏꯁꯦ ꯀꯨꯏꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯅꯈꯣꯏ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯧꯊꯣꯛꯅꯕ ꯇꯧ꯫ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ, ꯊꯨꯔꯣ" ꯍꯥꯏꯗꯅ ꯀꯟꯅ ꯂꯥꯎꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯌꯥꯝꯗꯨꯁꯨ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯂꯣꯏꯅ ꯄꯨꯊꯣꯔꯛꯈꯤ꯫ ꯃꯗꯨ ꯂꯣꯏꯔꯦ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯂꯨꯋꯥꯡ ꯃꯥꯏꯕꯅ ꯊꯋꯥꯏ ꯑꯗꯨ ꯑꯃꯨꯛ ꯄꯨꯔꯦꯟꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯍꯟꯈꯤ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯐꯥꯖꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯂꯨꯋꯥꯡ ꯃꯥꯏꯕꯅ ꯊꯋꯥꯏ ꯑꯗꯨꯒ ꯃꯥꯌꯣꯛꯅꯕ ꯉꯝꯃꯛꯏꯕꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯃꯥꯅ ꯀꯩꯔꯦꯜ ꯂꯥꯛꯄꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯑꯔꯨꯕ ꯂꯩꯋꯥ ꯇꯤꯟꯋꯥ, ꯊꯋꯥꯏ ꯑꯗꯨꯒ ꯃꯥꯌꯣꯛꯅꯕ ꯉꯝꯒꯗꯕ ꯑꯔꯨꯕ ꯄꯣꯠꯁꯛ ꯈꯔ ꯃꯥꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯒꯤꯅꯤ꯫ ꯂꯨꯋꯥꯡ ꯃꯥꯏꯕꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯎꯕꯗ ꯃꯌꯥꯝꯗꯁꯨ ꯂꯨꯋꯥꯡ ꯃꯥꯏꯕꯁꯤ ꯑꯆꯝꯕ ꯃꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯁꯨ ꯈꯪꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯨꯋꯥꯡ ꯃꯥꯏꯕꯅ ꯄꯨꯔꯦꯟꯒꯤ ꯃꯄꯥꯕꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯨꯡꯁꯤꯒ ꯀꯩꯔꯦꯜ ꯂꯥꯛꯄꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯂꯩꯕꯤꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯂꯨꯋꯥꯡ ꯃꯥꯏꯕꯅ ꯀꯩꯔꯦꯜ ꯂꯥꯛꯄ ꯄꯜꯂꯛꯄꯗ ꯃꯉꯥꯂꯩꯕꯤꯗꯤ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯄꯨꯔꯦꯟꯒꯤ ꯃꯄꯥꯕꯨꯡꯁꯨ ꯀꯩꯔꯦꯜ ꯂꯥꯛꯄ ꯄꯜꯂꯛꯄꯗ ꯃꯁꯥꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯈꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯑꯃꯨꯛ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫